yu thakpa midi hidak paiba kawi aduga yu ngauba mibuna yu ngauba kawi adu aina mu khangjadeina ganja ngauba midi kari kaudoino leibak ningba midi lamyanba kawi leibak ningba midi lamyanba kawi makok tangba mibuna kok tang haina kawi aduga aina khangjadeisina nupi da chopa nupa di kari kaudoino la 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 here we go. Androgi hawi, Chiangmai jo hawi hai, Kabui kungi hidak jo hawi. Adubu, sidagi kwai hen hawi di kadai de hawi. Andro. Adu tadi androgi hidak to lekai de porok da ya damni na lekai de porani. Adu dagi kwai di hen phabadi. Laikai ki vendor na first last name you DJ the price we bayai Laikai ki vendor na first last name you DJ the manna we bayai Hey andro ki hitak na first last name you DJ the manna we bayai Hayeng ki hitak su amhare iche ga ibai the manna we bayai Aksang iti nung ga jerasu Hawaii iti Thawai gidi vitamin ne haijini Thawai gidi poison ne hey la 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 Hidak hainarami angang na pot haijalai mathai thaina dagi lai hakdak dagi lerami adubu hojikti khara sifai thana na mera paibina thingba horai adubu the All Manipur Yungaubo Association ki president oja ibo to mina kari hairi harikanda waraba singli ai khoi gi chokthera banauri waraba mari Soktera marang karam hidak syaraga kokani wakalgi awaba karam hidak thaklaga fangani punsigi nungaiba
Hidak hidak hay narmadagi you harak laba Patay tay nare laba su hik te bam ting ting laba Hidak hidak hay narmadagi you harak laba Patay tay nare laba su hik te bam ting ting laba Hidak hidak hay narmadagi you harak laba Patay tay nare laba su hik te bam ting ting laba Hidak hidak hay narmadagi harak laba Patay tay nare laba su hik te bam ting ting laba Warap shingli chokar banawi Warap bari chokar pamana Warap shingli chokar banawi Warap bari chokar pamana Garam hidak chargo kokani wakal ki awaba Garam hidak taklaga wakani hey Garam hidak taklaga kokani wakal ki awaba hey la 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 Sinta, bem, kita bertawa kumar kubiu. Sinta. Thai nadi, sedang si ter napat naun thad laga tarom badai kidi hujidi saukalag le. Aku parti tu saukalag ni hujidi. Correct naun hange, aduga. Ini na coro ro 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 hei ho ho mama ho ho ini na pibiri bu hidak se ho itai ma ho ho ta chau na hay biri bu hidak se wakal gi awab kokjar basu kunsi gi mahau pagjar basu awab kuding ma kokjar basu loy namak nungai jarasu Loirak pada haksang se turen mapan yodore Sumai taudana ising yanda ba tasau do sana ba amta yaudana hek thakan ba tasau du awa pham da ta ki turen mapan di hik ki aduna hojikti akoina control tauba matam mo oire afa afa hidak thakpa afa afa vendor da sanga ga thakpi ba sana ba yauba ising yauba sajen tauba aduga hauna lauba long live liver long live jakau
Androgi hidak na first last day. You yung DJ the price di bayay. Androgi hidak na first last day. Heidi, laikay vendor na first last day. You yung hinay naman na bibiyay. At nang hindi nung nagerasu, away kini boy dyan